ngase phong tongan Manipuri sifhongsing amasung thokiba thawdo wathoksingdagi maroibi ipausing miyamda thamsigi ahanbada sanalaiba pausidagi lokusaraga PM da memorandum piba yawrubagi wathonare naga MLA nipan IM gi akhaba miyeng mayonare India Alliance na pukhalakpa thajadabagi motion khanabada Prime Minister Narendra Modi unanaba Delhi de sakhiba amasung waram ohum yawa memorandum ama pikiba yawrubagi naga singi marakta asabu wathu amoiragli Rolling की MLA निफू की मनुंग याउदर मेमोरेंडम पीरुप नागा की MLA निपान NSN IM की अखाबा मियंग मयोंगरे Government of the People's Republic of Nagaland की Ministry of Information and Publicity नगा सिथोकिबा press statement अमदा नागा की MLA निपान अदुदा अकन बुआपुम कयामरम थमनखरे मदुदा सुनतना मकोई निपान अथिबो हे वता सिजिनदुना सेरखरे सियोरोदुन हाय मियामदा मिनम ममोंग मणिपुर की नागा MLA निपाना मकोई सि मणिपुर लेजिस्लेटिव असेंबली दा कनागी मुट सिल्लिबनो हायबदु साममनरे हैब प्रमाण तौजरी मखोइगुंबा यंगलेन सरु याउद्रब MLA सिंग सिन माइतै MLA कुंथ्रागन थुइग पुन्ना खुयेक पिरग प्राइम मिनिस्टर पिसिनकिबा रिप्रेजेंटेशन अदु नागा मियामगे अपामग मरि लेनदे NSA na मखोइगी थौदोसी थमोइसु यमसु मखोइना प्राइम मिनिस्टर पिसिनकिबा रिप्रेजेंटेशन अदु अगस्त 3 इंग्लिश ngani taraga manga gi framework agreement thabak oina pangthoktu na political right amasum phangpham tokpu miyamge apam phangnaba demand toriba sigi meyoktani मखोइगी मथोंग चादब रिप्रेजेंटेशन अदुगी दम NSA ना नागा MLA निपान बु ख्वाइदगी कन ममोन कन्डेम तौदु हेन सुम खातरकली पनबा याबदि पार्लियामेंट मणिपुर की इशू खनबदा सेपरेट एडमिनिस्ट्रेशन पियु हाइब कुकी सिंग डिमांड अमसुम मिसिंग याम्बा कांगलुप सिंग अपाम सिंग अदु करिनो हाइबा खंगलुनबगी दमक लैंगाक पाइब याव MLA सिंग अदु प्राइम मिनिस्टर उननब दिल्ली द सखिबने अदु बलेबक थिबदि MLA निफु द प्राइम मिनिस्टर उननबगी खुदोंग चाबा पेरखिदे मधुना मरम ओइरगा वाफम तरुक याव मेमोरेंडम अमा प्राइम मिनिस्टर ऑफिस द पिसिनखिबने मेमोरेंडम अदुद पनखिबु वाफम सिंग अदुदि सस्पेंशन ऑफ ऑपरेशन सु हंदोकपा मणिपुर NRC सनहनबा ऑटोनोमस डिस्ट्रिक्ट काउंसिल की मपांगल कंखटहनबा सिंग मसुम तमदगी खुलाई मपुंग फाना लोखटपा कोकी सिंग तालिब सेपरेट एडमिनिस्ट्रेशन यादबा मदि तांगदु लेताबा हंजिल हंगनबा वरि सनबा होबा हाइ बिसिंग असिनि नागा MLA निपान मैती की MLA कुंथ्राग निथुग पुन खुयेक पीदुन प्राइम मिनिस्टर मेमोरेंडम पिसिन पीखिबदु यूनाइटेड नागा काउंसिल नसु अकन ममोन कन्डेम तौखिबा लेख्रे नागा लेजिस्लेचर निपान MLA अतगी खुयेक पीबा सिरोल अमा प्राइम मिनिस्टर द पीखिबदु नागा मियामगा मरी लेनदि हाइनसु यूनाइटेड नागा काउंसिल न सिंगदोखिबा लेख्रबने UNC न थादोरखिबा सिरोल अदुना हाइ हाइखि सिंग डिस्ट्रिक्ट सिंग नागा मियाम रैली चटपा नुमिता नागा लेजिस्लेचर निपाना अते अतोपा MLA कुंथ्राग निथुग पुलग इंडिया की प्राइम मिनिस्टर दा सिरोल पिसिनखिबदु UNC न खामथेंग नुवाइति मदु नागा मियाम की सेंटिमेंट थौसादबनि हाइन लवि अमसुम UNC ना नुमित अदुद सिनखिबा रैली अदु इंडिया गवर्नमेंट कुमजा इंग्लिश सिंगनिगा तरागा मंगा की अगस्त 3 द साइन तौखिबा फ्रेमवर्क एग्रीमेंट युमफम ओइरगा इंडोनागा पॉलिटिकल कन्फ्लिक्ट अदु वोरेशन पुरो हाइन तक्सिनबा ओइना पांगथोखिबने इंडोनागा पॉलिटिकल इशू असिदा पुनमक यागदबा मसुम इकाई खुमनगदबा सोल्यूशन अमा पुथोकपियु हाइन नागा मियामना अमुहना तक्सिलङैद प्राइम मिनिस्टर दा ओना तैनबा डिमांड तानबदा यावसिनबसि याबा ngamloi हाइदेनिसु पावक्सदा मखातानस फोंदोरकली मखासा थरक पोइना तो पापावमना सिसिपुरा जोमी सिंगना सिनबा इंडिपेंडेंस डे की थौरामदा नेशनल फ्लैग खोंगोइ नखरे अतमनना सिंगनबा नते खंगदबदगी तौरुबने हाइना जोमी काउंसिल न हाइजखरे इंडिया की 103 इंडिपेंडेंस डे की थौरंग मरी लेना जोमी काउंसिल स्टीयरिंग कमिटी न सिंदुना सुसामपुर की लमका मोल्टुवल ngang pangthokiba thauramda flag code of India na piriba kanglon thugai the national flag pu sauna khongoi nakre Mars Pars contingents national flag pu makhara haithraga siluk pi credit amasum Central Young Mizo Association ki president R langam hetana chief guest uidun pangthokiba thauramda Mars Pars contingents national flag sing pai dun suryaki loina national flag sing adu haithraga siluk pi decision ki Sarokna contingents kullom saruk yaduna sakiba Mars Pars adu satringa ki mongoinana thauramdu national flag sing khatpa matamda national anthem sakiba adu su national anthem ki quote waki national anthem sakpa matamda sarokna second yankhai gi nithu gi manungda sakadabadu minute amaga second kunthrarom sanga saki national anthem sakpa gi kanglon thugai basi prevention of cultures to national honors act 1971 gi makhada sarak pangye एक असुगी मखार कनागुम मियोय नत्रगा लुप अमना नेशनल एंथेम असि सिंगनरब नत्रगना मसि सकपगी कांगोन थुगायरब मियोय दु सही फाव कैसुम संग थम नत्रगना फाइन थियन नत्रगना सैराक अनिमक फंगबुये हाइन पले
Amarom nangarang pangthukiba thouramda March past saruk yakiba Zomi Mothers Association laingang na sakang naba village defense force Bengnuams volunteers Bijang Defense Force Singa Defense Zomi caregiver Bulmuam Women's amasum TCYA General Headquarter Mata Women's YP People's Convention Linksify TKEF Simte Youth Organization Hyang Lamkap YMA Z Bonglians Rayburns High Schools contingent singmana saruyadra sakhi thauramadu saruyaki contingents khudimangna march pass up matamna national flag adu salute tawbada haithaduna flag code of India 2002 na piba kangna thuaki flag code asigi matungina the emblems and names prevention of improper use act 1950 na piriba kangon ngi makhara athingma thammanatana kanagumba misam miyam lanai organization educational institution singmana national flag sichinabada thoidungna thingmalaiti Amaramna the Prevention of Insult to National Order Act 1971 gi matungina India gi national flag asi lalon itiki hiramda the emblem and names prevention of improper use act 1950 gi wang mada sijana biade loinana flag asi kanaga mamiyoy natragana post amada salute pibda sijana biade haina palemani adu ngarang gi thoramadu saruk yakiba contingents khudimangna national flag pu miyoy amada salute pibda sijana ki basi logi satna pathap ki wang madani amasum lebas gi mipung khudimangna ikai khumnariba national flag pu ikai khumnabagi muta independence day gi thoram pangthokpagi mingda miyam mamangda khongoi na khibagi photo amasu video sing social media da viral sanaki loinana maduda miyam na asigum national flag pu malem gi miyam mangda khongoi na bagi thawong satakhiba singi mathakta marilana bising action lakot haningmi gi apamba phungdoknarki asiguma flag code thuwa khibasing adugi mathakta lengang kari action lakot ka doribigi hain sohangnarakni amaramda thauramadu busin khiba Zomi Council Steering Committee ki meke digi national flag khongoi na khibadu khangdabada ki tawkhibini hiramasugi matangna social media ra phungdoknarak pathingnare loinana national flag pu ikaiba pi gi haina khalaga thawong na satakhibina ti haina sengdorakli makasa tarakpo ina to perform BSF na thingmadagi turbungda hargar tiranga pangthokidre Lebas ginning tamlaki basai hundraga tere sorokpaga mari lena gimthong khuding India gi masum gi phiral thedana ba Prime Minister Narendra Modi na khang kiba matungina kumbi AC gi turbung da su gimthong khuding da phiral thedana ba khona rubada tara suba BSF ki personal sina thingmari gi hargar tiranga pangthok pang khidre kumbi assembly constituency gi manung sana laiba turbung awang lekai da maitai volunteers sina sangduna masa masa gi yumda India gi masum gi phiral thedana ba khona bada BSF personal singa duna sangba yaro hen thulaki ban hari Firal Thiet Pasalubada Yawa Turubung Gobinpur dagi Hausina Fogaux Ikai May Lekai Sangapam Loduna Leva Ketrami Rishin Omission High August Toraga Mangang Ayuk Sorona Pung Nipan Krahelak Paduaida Turubung Awang Mamang Lekai Kulunga volunteers in the Hargar Tirangagi Toromoina India gi masum gi Firal Thiet Pasangbada Hausik Lanjena Bada Yaukraba Kumaksam Darambir gi Yumda Leva Tarasu BSF ki personal singa Firal Thiet Pasangba Yaru Hena Tinglakibani Security matik sana laidiba mafam da hargar tiranga thoramoina phiral thet pasangmar thinglak pasiam na pende kuki singna hanjina laikai sida sanglak laga posai huran ba yummai tharama matam nadi BSF na thingdraga laikai gi volunteer singna hargar tiranga gi phiral thet pasangmada BSF na thinglak pasi lainga asigi makok thongma singna lumna lafam thui Turbung Gobinpur Banglar kuki singna excavator sijina duna maite gi yum sing tem khai duna yum Lairammi haiba khangandanaba hotnabada di BSF CRPF amadi RAF laina thingide maitaina ishagi yumna sangduna potsai lakthoke habidi makoina yadabaduga kuki singna maitegi yum mai thaba thugaibadi makoina yengduna leibasi mari lainaba singna wakatuna phanayamna khangan kheba laikre adu bangasi phawa thabuk oina packet pa hodri Central Force sina irang nem than honarliba ni haiduna asum tawraga di santi purakgi muhut hena irang chawthurang bigi marmoy kare adu kuki singna maitai leidiba foksai khai sida nungmai adum kapsla koleptri aduga maitai khunga kusina nungmai handuna kap ke habadi makoina thingduna thamli asum nakal namatagi misang leibigi thawong asi noaiti turbung khulasibu border gi mong dai khoina sangma yahandriba loinana mafam asibu war zone gumna madi atopoleba ma gumna sangthok sin tawbuda athing piri bis noaiti Central Force matik sana leire hairga hauja athing ba thambiri bis kari gi noina su makhata khi Makasa tarakpo na to papawna ex-minister Konsam Tom laikidre kumja English singani Manipur Legislative Assembly gi member oina Khunrakm Assembly constituency gi MPP gi ticket karaktuna Minister of State
IFC di oiram kiba konsam tombanga sa ipung tara makhairam tarakpada masagi anaba madagi rims ta laikidre mag July taraga mapan English nga mga samapan nga nifugo humdoi da poki haujuma kisai marfu sukre miyamna tengkam tomba hairaga sukhang nakiba laikidre ke tomba tangkam makhala kai degini maki masa taruk le hauri soidi amarom dana moibana lusingba IM gi mute singna August kunga mathuri India lenga ka wari sagadori India lenga ka ariba wari sin mapurona bigidama 6-pair agreement taunadana wari chanarag libi NSN IM gi lusingba general secretary case moibana lusingba larholubasi gi mute kang bo man thas gi kunga mathuri da New Delhi da naga political issue gi matana wari sanagadori nakalani na makata na wari sanagadori basi Indo naga political talk sa tharaglaba sahi taraga nipan gi matung August ahum English ngani ga taraga mangada nakalani na khuyek pinakiba framework agreement yumpam oiraga nagri panbe yabadi na hongna na wari sanagadori ba sigi mongoina tha sigi taraga marida teis muibana phungdu kibada aroiba warep ama lawgadori ba naga area punamak amat oina punsin hanbasi naga miam gi phangpham tokpa hakni habisi India lengakna khangnya kibani Amaromda thasigi mapanda UN sina sinduna framework agreement gi matungina waration purana ba dimana Manipur gi naga tapa phamsin asubu rally masu satkibani aidi Amaromdana Prime Minister gi thawong surata aroiba phi thakraba matung podyeng piba lakpaga samane ke khangam Congress na su ningtam numi ki thoram pangthokre ngarang pangthokiba leba sigi humdraga tere su Independence Day thoram ga mari lener Prime Minister Narendra Modi na Manipur gi matang na telabus tena wapam khra thamgi ba du yoinadi thagat papungdu edubo PM gi thawong sidi surata aroiba phi thakraba matung podyeng piba lakpaga samane haina Congress Working Committee CWC gi members oiriba hanagi Deputy Minister ga khangam na phungdokre Mantri Pukhida Leba Hanagi Deputy CM Sigi Mayum Nangasi Paumising Akana Unakiba Mada Manhai Leba Sigi Prime Minister Independence Day Thoram Gamari Lena Wang Kib the Manipuri Matana Pankiba Dubudi Haining Island Takapui Adu Mak Wapa Masikra Tangman Mali Irang Hawala put a PM na talk the Irang Sigi Matana Wang Lamlavadi Nasiki people Masit Lakam the Pashe Manipur House Odiba people Masidi Kauna Yen Ani Taduk Laga Kaunhan Bamadi, losing machine yang duna labor manare, Mashi labor tivini. Manipur took live Iran town, Henjilagre, Adubungasi power the warriors in Puraki Mami Udri, Masi center the Lady Belengas, and Manipur Miambo, Sheris on the loud beginning. Funaribani is in Matam Kraleram Naga, Wad on Marum Dom talks of Kikani Hina, like Tukum Tauri, Masi Mama Mapa on the Lady Belengas, Taukom to put Matamati, Lebas give Mama Mapa on Aran Batawusing. Sairak pidano warakadabraki manghai lady belenga sina miamna haksina lawraga thabak tawrabadi irang si sayola magi manungda soidana luishin mangamgane hena thaje adubunga si phawbadu warriors purakna ba hona dabana irang si luishin mangamdabani irang si luishin na ba haiduna center na Manipura Central Security Force masing yamna thajilakre dubo haiba Central Security Force sin irang si laksin mangamdana lady Irang Lakshina na buhona bigimhut Irang Lakshina na bahayaduna lady State Force madi Central Security Force ngi marak to en ungkhatna bigi thabok thokli masmak center madi Manipur lady ba lenga asina Manipur gi wathu os haksina lawdi habigi mai action la bukhudamni thawong sidi A team amadi B team khaidul phuna nuk samane Union Home Minister State Government ka puna thabak tawminari haina phongdorabdi aduga Central Force amsum State Force ki marak to ungkhana bagi thawdok thukli masi yamna lebak thibini Amoramda Laibasi ki Prime Minister ngarang Independence Day thoram ga mari leina Manipur da ingta papurak le hairi adugo ngarang maktada phayeng nu mai kapna bagi thawdok thuki masi na maram oirga center ki thabakta karamba aron be agenda leirabagi haibasi asupu ngam oirak le hairi Amarona permission hangi buongi pakum pira dunu mang hai hausi thokli bi irang si Congress na thuan mane hai na yamna toina BJP na phongdukli ngomugi oina Congress sai haudrabri tumbu yada bu oiraga su sai biu akai belete du thokli bi irang si gi woroisin su purakna bhona biyo wathok asigi woroisin purakna bhona bagi muta apipu wakal gi politics tawduna lairi basidi lebak thibani Congress sairaga ingta papurakada bu oirabadi saining bu mong sayoiki amaramda leba asigi khumdra ka tere rak suba ningtam numi ki thoram ngarang BT rot leba Congress bonda AICC gi steering committee gi member ga khangam na masu ngi firal sing katuna pangtoki thoram asigi mari laina mak na hai Layoi kraba ahal singna marai waki damakta punsika thoktur British ki mokutu gi ningtam purakna bu honaki Makoina lawramba thaudang sing adugumna ngasigi mirul su mapung fab India mo ohenna na ba oibigi warep lawmina saiki Loina hausi state asida thokliba misi mina kaya sina tangdu lai tandre tha ahum helaba kangluk irang sibu nem thanana ba sap saba phireb amadi action plan lang na ya thokta badawno uriba sida khwai digi lebak thibena hen smana phongdokhi
Amarom dana miyai lising anirom gi sabung khokti golta bi phop gi wokat khongset police na tear gas kya kapki khongjang loi singna nauri kapki kuki terrorist na golta bi gi mite gi yung kya mai thadok tuna tan thorak pudi gi tha kya relief camp na lerakli ba mai thakra yum phau yengjagi haibda sangandaba goldabi gi manak nakna leiriba lawuk sina law uhondaba madi yengang popi amasung sabong ko khulani gi lona ba central security force na check post thamjinuna mairo yauna asat ubok sing check toriba miam da khudong sa ka kya ski mayok tanga si mi lising ani rom na punna ingtapna sangsing ki bu wakat khongsa ta police ka mungnarak padigi tear gas kap tuna miam tan kai khre lamlai kendra village volunteers force na sinduna mi lising kya ga punna sakhiba rally edu sabong khok makhale kai community hall gi sat pahorakpada masing yamna state force ngamadi central force nga khongjang loi singa pung khara wari sanaraba matung wakat rally edu yengang pokpi phawu sat pa haina ganaki adu rally edu yengang pokpi kaithil yorakpada koki militant sina yum mai thadok pikraba yumda ngasi phawu sang mangamdra leiriba yum kya gi jinga phawu phaktuna pukiba madi law shingu gi thabak tobu ngamdna leirakliba snamara moiraga khoisaunaraba miyamna maitai singna khundaramba hojingna koki militant singi makutta leikraba goltapi maitai khul phawu satnabigi honarakpada police na athingba pibadagi mechanic gi marakta muknarakpadagi tear gas kya masing thingamdana security force na kapsilakpadagi jang loising na handuna nauri na singba kapsin badagi mechanic gi marakta sauna muknaba thoki adu muknabagi thawdo odru asu apandi thoidokna yauki balaiti khongjang loi amana phungdora khibida hokhiba numit khrani gi mamangna goltabi tamna miyam gi oiba khongjang ama sangsingini haina media gi kuthangda phongdokhraba matung lenga ki mekedigi kari wafam ama ta phongdokpirakhide koki militant singna maitaina khundaramba goltabi khul makhone laksingkre manakna koda leiba law phawa uba ngamandre masigi madak manipur gi miya bunga na pani haina tharak diba central force na koki singna maitegi yum mai thabada yengduna leiba maitai gi mai thadok bikraba yum phawbada sangduna yengjagi habada athingba piba madi maitai taba khulsingda cookie singna landarakpa ngamdana ba ngak sinbagi muhutta maitai na taba khulsingda oina central force na check post amadi camp sing sajinduna asa wok singda phawba apan pibi gi thawng maike sungi yamna pende maram aduna athuba matamna cookie singna lokshin kraba maitai khulsingda amuhana maitai na khundaba yanaba thabak thorom pakat pigadabane ishagi lamda satpada athingba pibasi right kanama tagi leiti kariguma lenga na ngamlaroi hairagana khunjasinga punna sangduna ishagi lamlauno bo khonagani hanisu maunam khatana fotoki khongjang aduru saruk yakiba miyisna manipur ki apun saktam kaibi yaro habna singmu khulaw kya su lawki amaromdana tax payer singna high court tharakpa PIL gi makhata wel ngi satharagani manipur gi tax payer singi makedi gi makhugi senba sai english ngani gi kungani thuirigni kungo humdoi gi income tax return sing file to the house state is the original law and order ki fiwa machine mar moiraduna income tax act section 234 ki makhada pigadaba penalty sing kokthok piu hain high court of manipur file to ki public interest litigation PIL amaki makhata wel ngasi sathagadori PIL asi Narendra Kumar Sharma masum atopa miyoi singna petitioner oidna Union of India masum mari leinaba official singi mathakta file torkibani wakat asima High Court of Manipur na PIL number 34 of 2023 oina lokhotun tha sigi tarada acting chief justice MB Murandas amasum justice A Bimol gi bench list torkibani amasum matter asi tha sigi tarada lokholakpada petitioner singi maikeida senior counsel and iboto mina leblaga council tondon thoksom na assist toki aduga PIL asigi respondent manga gi maikeida DSGI case samarjit yauna deputy advocate general na lepki petitioner singi maikeida lepki senior council na court ta phungdoki bada housing state asida oiriba law and order gi phibam number oiraduna manipur gi tax payer singda income tax act section 234F ki makhada pigdaba penalty sing konthok bitun state asigi tax payer singna makhoi gi senba sa english ngani ga kungani thuirigni kungom doi income tax return sing file to bi hanbio masidana tana petition asina player torok gi matungina terim order amasu pbu haibisni petitioner council gi submission taraba matungda DSGI na mari lena authority gi poptak lawna bagi dam interim order pidringa gi mangoina sayolama gi matam pibino vaisaki ko nasu player sid ayaba piruduna sayolama gi matam pi khibaga loinana PIL asina haijarak liba work adasi hayeng amuhan court asina makhatana khanaga dori loinana DSGI case samarjita su hayeng phawgi merungda magna lawgani hariba poptak sing court thamnaba khan khibana ni spawk sta makhatana phungdorakli Makasa tarak point na to papom na sin cookie narco terrorist group ke India linga ka wari sana ga doriba si aran makong thang ni kokomi hayang August taraga tere government of India na sin narco terrorist group ka Delhi da wari sana ka ni hari bu wakam si aran makong thang ni
Masi yaba ngamlo hena Coordinating Committee on Manipur Integrity Kokomi Media Coordinator Somendra Thoksung Sirol amana phongdorakli Sirol sina makatana Sin Kuki Immigrants Narco Terrorist Group ki Umbrella Group ani KNO amasum UPF ko wari shanabagi tanja ama lauribasi India government ki aran mat hong hena lawi kumza English ngani ga mangada Central Paramilitary Force ama horiba AR amadi KNO amasum UPF ko suspension of operation su tawnaki su tawno bhai nakalani gi marak numai kapna badagi mishimina yamna soknarak pamadi laipa adugi miyamna su tawraga ingda tap thanbagi thawrang tawna ba miyam gi kholau laklaba matam aduda pangtokni adubu AR amadi KNO amasum UPF ka tawnaki ba su asi karigumba makhalamati gi hatna suno ba yaudana su tawnaki bani masida state khanganduna ayaba lokibas laiti aduna state ki knowledge yauduna su tawnaki bani hari masida AR amadi narco terrorist karigumba aronba agenda ama lai habisi yamna singla bo pamni aduga English ngani ga nipana AR na center da makoi aronba agenda singa duna government of India da geopolitics ta asobu mating oigini haiba thajaba pirga center amasum state ka foreign militant singa siga su tawkibni Manipur da anobu golden triangle ama lingna ba asoba investment toriba foreign militant singa siga su agreement tawna kibani foreign militant singa sigi designated camp Manipur manung thamjinba si government of India gi asobu aran khongta mani foreign militant sing ZRA gi chairman thangdian pa uguti amadi KNO gi president PS Hawkip kuma foreigner narco terrorist sing wari sanabai bisi ko mina haksina lawe hanasu si role duna makhatarakli amarom dana koki narco terrorist sing pelna na bohona bada Manipur gi ngam khai kehen bi yaroi TKDAL me ahum digi horoga lamdam sita thukli irang lution ngamdana lairingi marasida hayang Ministry of Home Affairs Government of India mani koki narco terrorist sing wari sanagane haina tawriba India lengana koki narco terrorist sing pelana na bohona bada Manipur gi ngam khai saruk kehen bi yaroi haina Thawbalam Sumkaksing District Apun Balup TKDAL gi mekedi gi phungrakli TKDAL na hiramasiga mari lendana thadurapa suromanai United People's Friends UPF amasum Kuki National Organization KLO ga lainga ka su taw matamda yana ki buwa phamsing lahulup sing asina ngangna satre haibis mek singna khangna buwa phamni me ahum digi hawraga khulai paip Kuki narco terrorist singna singkhong singya da leiba mitai singi khungangda attack sathaduna Mara laijadra mioi kya hakre yum kya mai thadokre hauzik su makhata na mitay gi khungang singda attack sa thabagi thabak leptri masigi matak su champur kangpo pm su more da leiba mitay gi khul sing tangoi ta na manga takan krairi siolo sin hai Kuki narco terrorist sing na sa tharak liba miot minei singi awas acting hauzik su koktri mara sida lainga na UPF amasum KNO ga makhata na wari sana na ba thorang liba silebak thibani Masi Indiana mamang tak terlauki Philip kaya gi ona tai nabadane amarom da India gi citizen kudimangna lebas gi mapam kudimakta maning tamna satpa yabi ayaba piri adu hariba ayaba si mitai phur ki oina di yaudre maram ne national highway sing da mitai sing na maning tamna satok sin tawba ngamdana leiri me ahum gi irang tholak tringa gi mamang na su mitai sing na national highway sing da maning tamna satpa ngamda hari siorlo sin na makhata na phungdurak libedi Laibas gi wang su sanglakiba miyoisna lusing lupsinga India lenga na wari sanaroi dabani khudamoina hairabada Zomi Revolutionary Army gi lusingba thangnian pa uguite Myanmar gi sin state leiba Tongjang town degini makoi sigi mathak lenga na sab action lakot ka dabani loina na Kuki narco terrorist sing pelana na bhona bada ipai pu sing gi ina ngak tuna lakiba Manipur gi saktam sing narak pa yaroi haiden su paw sta makhatana sa phongdorakli loshila poina tentak na pona pam pawsi digi lokosaraga Kuki Zomi ambu noai Hendre Kim Kuki Zomi am demand toriba separate administration ki demand sigi progress laitaba amasum thabak paikhalaktabana Kuki Zomi am noai taba pokalle amasum asum demand sigi mayok thabak torakpa yahaloi haina India government amasum Kuki sub group singa hay August taragatre to wari sagadoriba sigi moina Kuki NP Manipur Kim na phongdorakli Kim gi information and publicity secretary Zang Haulun Hawki Kwisoro mana Citizen sing na mayuk na ribu kudong sa ba sing ko ona na bagi dai ta puna government kini oration pro na ba hanjin na apil to robus handa kang lupi irang tholak pa sida Kukizo community na mayuk na ribu kudong sa ba sing ko ona na ba matik sa ba khongthang amata government na lakhate haidi Kukizo kang lupi miyoi sing ye fana ba masung ngak si na bagi matang sidi yasin na bagi phibam lairoi government atubu matum na matik sa ba
ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯃꯇꯝ ꯆꯨꯞꯄꯤꯒꯤ ꯑꯣꯏꯅ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ ꯃꯁꯤ ꯒꯣꯔꯚꯔꯟꯃꯦꯟꯠꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯔꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯃꯗꯤ ꯗꯥꯏꯇ ꯑꯃꯁꯨ ꯈꯪꯒꯗꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯨꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨ ꯃꯤꯌꯥꯝꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅꯁꯨ ꯊꯝꯖꯔꯤ